Welcome to my channel. ꯅꯤꯡꯊꯝꯊꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯎꯠꯆꯔꯛꯀꯦ. ꯍꯪꯒꯥꯝ, ꯀꯣꯕꯤ ꯃꯈꯣꯡ ꯇꯥꯕꯤꯁꯤꯡꯁꯤꯁꯨ ꯆꯥꯎꯔꯦ. ꯃꯆꯥ ꯃꯆꯥ ꯇꯥꯔꯕꯁꯨ ꯌꯥꯎꯔꯤ, ꯈꯔ ꯆꯥꯎꯅ ꯇꯥꯕꯁꯨ ꯌꯥꯎꯔꯦ. ꯁꯣꯝꯗꯅ ꯁꯥ ꯃꯔꯣꯏ, ꯃꯌꯥꯡꯕ ꯃꯇꯣꯟ, ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ, ꯃꯣꯔꯣꯛ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯊꯥꯖꯔꯦ. ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯦ. ꯍꯪꯒꯥꯝꯁꯨ ꯌꯥꯝ ꯐꯖꯔꯦ. ꯍꯪꯒꯥꯝꯁꯦ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯐꯖꯕ ꯈꯜꯂꯒ ꯈꯔ ꯍꯦꯛꯆꯔꯒꯦ. ꯃꯅꯥꯁꯦ ꯌꯥꯝ ꯅꯧꯋꯤ. ꯍꯥꯔ ꯌꯥꯎꯗꯕꯅꯤꯅ ꯃꯅꯥꯁꯦ ꯌꯥꯝ ꯊꯣꯠ ꯂꯥꯎꯋꯤ. ꯊꯣꯡꯕꯗꯁꯨ ꯌꯥꯝ ꯃꯨꯜꯂꯤ, ꯌꯥꯝ ꯍꯥꯎꯋꯤ. ꯍꯥꯔ ꯌꯥꯎꯗꯕ ꯆꯥꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝ ꯐꯩ. ꯑꯗꯨꯅ ꯍꯥꯔ ꯌꯥꯎꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯥꯖꯔꯦ ꯑꯩꯍꯥꯛꯇꯤ. ꯎꯔꯤꯁꯨ ꯌꯥꯝꯅ ꯄꯥꯜꯂꯛꯑꯦ. ꯃꯄꯥꯟꯁꯨ ꯌꯥꯝꯅ ꯁꯥꯔꯤ. ꯃꯔꯨꯗꯤ ꯈꯔ ꯆꯪꯗꯔꯤ. ꯆꯪꯕꯁꯨ ꯃꯔꯛꯇ ꯌꯥꯎꯔꯤ. ꯎꯔꯤꯁꯤ ꯃꯈꯜ ꯁꯨꯅ ꯊꯥꯔꯦ. ꯎꯔꯤ ꯑꯄꯥꯛꯄꯤ, ꯎꯔꯤ ꯃꯆꯥ, ꯃꯈꯜ ꯁꯨꯅ ꯂꯣꯏꯅ ꯄꯥꯜꯂꯛꯄ ꯍꯧꯔꯦ. ꯃꯈꯥꯔꯣꯝꯗꯁꯨ ꯌꯥꯝ ꯄꯥꯜꯂꯦ ꯎꯔꯤꯁꯤ. ꯆꯝꯊꯣꯡ ꯆꯥꯕꯁꯨ ꯌꯥꯝꯅ ꯍꯥꯎꯋꯤ. ꯌꯨꯝꯗ ꯄꯥꯟꯕꯁꯤꯅ ꯃꯍꯥꯎꯁꯨ ꯍꯦꯜꯂꯤ. ꯕꯖꯥꯔꯗꯒꯤ ꯂꯧꯕꯗꯨꯗꯤ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗ ꯍꯦꯛꯄ ꯑꯣꯏꯕꯅꯤꯅ ꯍꯥꯎꯇꯦ ꯆꯥꯕꯗ. ꯌꯨꯝꯒꯤꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤ. ꯌꯨꯝꯗ ꯄꯥꯟꯕꯁꯤꯗꯤ ꯈꯖꯤꯛ ꯍꯦꯛꯑꯒ ꯆꯥꯕꯅ ꯍꯥꯎꯋꯤ. ꯐ꯭ꯔꯤꯖꯇ ꯀꯨꯏꯅ ꯊꯝꯃꯗꯤ ꯍꯥꯎꯇꯦ. ꯈꯖꯤꯛ ꯑꯗꯨꯃꯛ ꯍꯦꯛꯑꯒ ꯆꯥꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯎ ꯂꯩ. ꯍꯪꯒꯥꯝ ꯃꯆꯥ ꯊꯥꯕ, ꯇꯤꯜꯍꯧ ꯃꯅꯥ ꯊꯥꯕ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ. ꯇꯤꯜꯍꯧ ꯃꯅꯥꯁꯨ ꯌꯥꯝ ꯐꯖꯔꯦ. ꯇꯤꯜꯍꯧ ꯃꯅꯥꯁꯨ ꯈꯔ ꯍꯦꯛꯄ ꯍꯧꯔꯒꯦ. ꯑꯩꯒꯤ ꯀꯣꯂꯤ ꯍꯋꯥꯏ ꯐꯥꯝ ꯑꯃꯁꯨ ꯂꯩꯖꯩ. ꯀꯣꯂꯤ ꯍꯋꯥꯏ ꯉꯥꯛꯇ ꯊꯥꯕ ꯀꯣꯂꯤ ꯍꯋꯥꯏꯒꯤ ꯐꯥꯝ ꯑꯃꯁꯨ ꯂꯩꯖꯩ. ꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏꯒꯤ ꯐꯥꯝꯅꯤ. ꯌꯥꯝꯅꯗꯤ ꯆꯥꯎꯗ꯭ꯔꯤ ꯀꯣꯂꯤ ꯍꯋꯥꯏꯁꯤ. ꯂꯣꯏꯅꯗꯤ ꯄꯥꯟꯕ ꯍꯧꯔꯦ. ꯃꯅꯥꯛꯇ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯔ ꯆꯥꯏꯁꯟꯕꯁꯨ ꯌꯥꯝ ꯐꯖꯅ ꯍꯧꯔꯝꯃꯦ. ꯃꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕꯗꯤ ꯑꯣꯏꯗ꯭ꯔꯤ. ꯌꯥꯝꯅꯗꯤ ꯍꯦꯛꯑꯔꯣই. ꯌꯨꯝꯗ ꯑꯆꯧꯕ ꯌꯥꯝ ꯍꯧꯋꯤ. ꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯍꯦꯛꯑꯔꯣꯏ. ꯍꯋꯥꯏ ꯊꯔꯥꯛ ꯈꯔꯁꯨ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯝꯃꯦ. ꯍꯪꯒꯥꯝ ꯃꯆꯥꯁꯨ ꯐꯖꯔꯝꯃꯦ. ꯀꯣꯂꯤ ꯍꯋꯥꯏꯁꯤ ꯂꯥꯛꯑꯕꯅꯤꯅ ꯈꯖꯤꯛꯇꯤ ꯍꯦꯛꯑꯒ ꯆꯠꯂꯒꯦ. ꯑꯆꯧꯕ ꯈꯜꯂꯒ.
ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤ ꯁꯤꯗ ꯂꯩꯖꯔꯦ. ꯎꯔꯤ ꯈꯔ ꯂꯩꯔꯦ. ꯍꯪꯒꯥꯝ ꯃꯅꯥꯁꯤꯡꯁꯤꯁꯨ ꯁꯤꯗ ꯂꯩꯔꯦ. ꯑꯩꯅ ꯍꯦꯛꯂꯛꯄ ꯐꯥꯝꯗꯒꯤ ꯀꯣꯂꯤ ꯍꯋꯥꯏ, ꯐꯗꯤꯒꯣꯝ, ꯇꯤꯜꯍꯧ ꯃꯅꯥ, ꯑꯩꯒꯤ ꯉꯁꯤ ꯍꯦꯛꯆꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇꯅꯤ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ.